ngasi numida wairam phongkhiba tungan manipuri sifhongsing amasung thokhiba thodok wathoksingi maruibi I pausing meyamna thamjagi anbada phayeng kangchup singkhonggi maphamsingna central force thajalabasu miyamna ngasi phawba shanti phangma ngamdri singkhaima nupilu phayeng kangchup singkhonggi maphamsingda masing yamlaba central force thajalabasu maphamasida shanti lakpa udri haina poirei leimarol apunba maira paibigi masalup ama oiriba singkhai ma nupilu ki secretary khoiram ongbi mombi na phongdokre wafam singa si phayeng na pangthok pawgi mifam amada magna phongdokhibani magna makhata na hai lup asina koliba mafam sing haibadi phayeng kangsup singda kadangba namadi tarel pokpina singba mafam singda central forcing masing khangdana thamlabasu mafam asida lau singubana singma thabak singdi hana gumna pekhat pangamdri masa masagi yumda sangduna lairembi thawgal tawba ngamdana hausu phawba lairi central force na ngakpi senbigadra haina khalubani hen mi paiba pokhole manipur lainga amadi center gi lainga ki mahidigi lamdam asida santi hanjilakle hairaga mafam asigi miyamdi mamang sahi english ngani ga kungo homdagi me ahumdagi ahing ningthina tumba phangdri hairi magna hai central force na puksial singna eikhoi bu ngakpi senbiri bra haibisi ohang am oina hangnangde makhoi gi thamoida puksial singna thabak tawningbagi uhul leiramgadra haibadu mafam asigi miyamgi thamoida masi phawri amadi ohang oin hangli maram maduna manipur lainga na central force thambibagi muhutta hairiba mafam sing asida state force oina thambiduna ngasi phawba jafam thakpam amadi tumpham jafam khangdraba lamdam asigi miyamgi damakta khallaga thabak oina pangtokpiu hairiba mafam sing asidagi central force lakthoklaga state security force matik chana thambiduna praja sing bungak senbiduna laitaba punsi amada hingba phanganbiu hainasu phongdokhi atop pawman oja singda pubu thang ngamdaba demand tawbiganu education free zone ohenbiu haina wakat mifam se takre oja singda pubu thang ngamdaba sel gi demand torokpagi mayokta ZEO zone 1 gi makhada leiriba oja kyana ngasi naurem thongda leiba yumnam keso singa memorial community hall mamano wakat mifam se takre wakat mifam madura saruk yakhibi sinam nodia upper primary school gi head mistress in charge laisram nadeshori na phongdokhibada tha asigi taraga mapan oja singi oiba mifam ama SCERT office ki hall pangtokhi mifam madura hauji oja singda tarokliba puba thangma ngamdaba sel gi demand kya gi matana kupna khanaraba matungda ngasi wakat mifam sathaba haina warep laukibani mamang sai english ngani ga kungo humdagi me ahumdagi satharakliba lana sina mipung kudima kham thengna wanari oja singna su relief camp singda satuna mateng kaya pangduna lakti masida oja singda akaknaba sel khara pidaba yadi haiduna nam haduna satharakli loinana oja singda message thajinduna kihanbagi thabak sathaba si tobigano education free zone ohenbiu oja singi wakhal sarang na halabadi mairoi sing lairik takui tambiba ngamloi oja singna angama mating pangmada penthokpiu makhatana oja singda puba thangma ngamdraba demand sing tobigano education free zone ohenbiu haiba wafam su phongdokhi atopa pawna CAFNPD gi director Robert ki mayumna sakhangdaba singna nongmoi ron kaya marum kapsilamle ngarang numidang pung 12 rom taba matamda masakhangdaba khulai paiba khutpu amana Imphal West District ki Singjamai Police Station ki manungsana pisum ningom lairakta leiba Manipur lainga ki Consumers Affairs Food and Public Distribution CAFNPD ki director oina thawpuriba Asem Robert Chainifugu humde apokpa e Dorendro Singa gi mayumda nongoi round tar rom kapsilam nahiri nomai kapsilam badu asuk apan amata yauki balekthi adomaina ma imung adugi sumang da khamduna thamba Maruti Alto car registration number MN03P 7831 da nomai maru mangarom panki thagok thokpham da Singjamai police ki kangbu laktun yengsinbagi thabak sathabada kapthokraba nomai tukning khara thagok thokpham dagi phangmangki hauzik phawbagi oina kanana kari maram gi damak nomai kapsilam libano haiba khangmangamdri panma yabali mamangnusu director Asem Robert ki mayumna sakhangdaba miyoi singna bom pokhai halamba amadi bom thamjilambagi thagdok khara thokhiba leikhre hairi henasu pausta palakli atopa pawman mama laibak ki damak thawaina pontha pikraba athoba pukrambam ranbir gi sahi gi kumon thoram pangtokre ngasi Bisnupur district ki manungsana leiba patlau mandapta Manipur police ki command oina thabak toramba ima laibak ki damak thawaina pontha pikraba pukrambam ranbir nana Singagi sahigi firoi pangtokre panba yabade haukiba mamang sahi English nganiga
kungo homdoi me ahum su champo kuki khulai paibi sing rally ama satlaba matung hairiba mafam sing adugi akoibada tariba mitaina khundariba mafam sing da sangtuna yumai thawa miot minai kya satharakuna akan mamong landarakhi hairiba matamadu masamak duty amagi makhada koktar kuki sing khuthokna bada jun tang tareta makok nangoi maruna panduna mafam adumakta laikidabani Magna Laikidaba say ama Parakpagi Toramasi, Kumon Toram Pangtokre, Loinana, Laikidrabagi Mapam that Miamna Hekaleka Tamdana, Mapung Pava Ikakuna Pusut Kiari, Autopapa, Kungamanga Suba, Helum de Pangtokadori, Kungamanga Suba is that Helum de 2024 Gitaram Impal Gi Prescript the Lakliba August Tang Amada Pangtokadori, Toramasi the Mausagum, Uyong Pisaru Shinga Sakangse. Momento amadi sel gi mana pi dun ikai khumna gani haina helum promotion council manipur na hairi council asina press thokpa chirol asina makhata na hairi badi khangalaba school da su yong pigi school uniform set na sana bagi damakta pi dun ikai khumna gani thoram asi helum promotion council manipur na promotion item oina lokhalakpa yamna maru oiba mani masina lamdam sig yellow mi furup singi masa masagi culture identity yokhana bagi inot amasu piri lainga na su pisalon sagi hiramda akan mamieng sangduna lainga na manipur gi pisaroi la rom kanna bagi tangai fadaba khongthang lopham thokle helum yokhat pada mapung phaw thaudang lawna bagi damak hairiba thoram asibu saruk ya biu haire su pau sida makhata na phungdurakli atopa paw minister dingo na asabu thaudang lawduna lambi samjin bawkre Shanghai Kendra ki MLA oiriba Manipur lenga ki Social Welfare Department ki Minister oina thaupuriba Haikam Dingona asabu thaudang lawduna Shanghai Kendra ki manungsana khurkhul lamkhai degi phumlo amadi masiga lonaba lamsang Kendra ki manungsanba mayang langjing phau gi lambi paring semjin begi thaba ngasi degi hokre lambi gi phibam yamna phattana lairakpadegi miyamna satok sinda yamna sauna awaba mayungna duna lakliba si ko onabegi damakta Minister Dingona asang senpam puthokuna ngasi kendra sigi miyam kusamna duna lambi sembegi thaba si hokibani ngasi degi kendra miyam kusamna duna lambi paring sembegi thaba mai pakna satharak pasida kendra sigi miyamna Minister Dingo bu thagat pa phungdok narakli Makasa tharak poina panam paukseri ke topama ruebi I paung meyamna thamjagi Manipur thugaina bo hotnariba sing puksiel sengna thengna minasi popularity ki damak eikhoi masel kakak tounagumsi state minister SM rimi phamna kukizau MLA tara saru gyana ba khankhre biren lingjel manana Manipur thugaina bo hotnariba sing nakhai singna thengnasi popularity ki damak eikhoi masel onsin aduna amagamaga kakak taunada ba phai lamdam sigi mipung khudima eikhoi gi yekna banati tungi mirol gi damakni lainga amadi volunteer sing ngasi thingnari basi ain ngak na sasi violence ki thawong sing kandem tauksi haina se minister nang thombam berena phungtokre wafam asi lainga ki agriculture department amadi skill laborers employment and entrepreneurship department ki makhada leiba Manipur building and other construction workers welfare board na sinduna babu parada leiba CM secretary tangasi pangtokiba beneficiary singda department ani asigi benefit yen tokpa madi mitai lolda handoklaba handbook for farmers haina mingthonba lairik asi phom gi thoramda minister na phongdokhibani social welfare amadi labor minister haikam dingona thorama pu oiduna pangthokiba thorama duda lainga ki minister sing MLA sing yauna tungan ba miyoi kya sar yakhi loinana ngasi gi thorama duda agriculture department gi makhada sing samgraha tu gi ahanba installment gi oina project mari gi beneficiary samri ga maudraga mangada amadi children's education beneficiary gi financial examen oina beneficiary sahumda direct benefit transfer gi kuthang na kudong saba sing phanki thauram gi atoba mitung gi warol piraduna minister and belena phongdoki bada state gi miyam gi gefana gi tamak economic revival gi khongthang ama oina skill training kya pi bigi thabak thoram sing leptana sanchili state asigi oiriba phibam asigi yengduna center na lep palaitana mateng kya pangli state asida hangliba relief camp sing asi salaina lupa crore samagani fuga manga kai tharakpadana tana Manipur thokibi isau adugi dama lupa crore marfu thadurakrabani masidana tana Lanjenaraba miyam gi mayumai kai sana bi imung satreka kuntraga taruki ahanba tangka ki oina lupa crore kun hena thadokpada natana laupan bi yadraba laumi singi oina compensatory package oina crore taraga mapan thadakhi busu lairi
ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤ ꯃꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯅꯤꯄꯨꯔ ꯄꯜꯂꯛꯏ ꯅꯠꯇ꯭ꯔꯒꯅ ꯄꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯤꯇꯣꯞ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯁꯤꯡ ꯅꯥꯈꯩꯁꯤꯡꯅ ꯊꯤꯡꯉꯁꯤ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯨꯅ ꯄꯣꯄꯨꯂꯔꯤꯇꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯀꯛ ꯇꯧꯅꯗꯕ ꯐꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯅꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯂꯩꯕ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯌꯥꯠꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯔꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯂꯥꯎꯊꯣꯛꯄꯗꯁꯨ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯅꯕ ꯑꯃꯗꯤ ꯋꯨꯃꯦꯟꯁ ꯏꯝꯄꯥꯋꯔꯃꯦꯟꯒꯤ ꯕꯖꯦꯠ ꯀꯌꯥ ꯌꯥꯎꯕ ꯂꯩꯈ꯭ꯔꯦ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯗ ꯐꯣꯀꯁ ꯄꯤꯗꯨꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯥꯏꯟ ꯉꯥꯛꯅ ꯆꯠꯁꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡꯁꯤꯡꯗ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯁꯤ ꯍꯥꯏꯅꯁꯨ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯔꯝꯒꯤ ꯅꯥꯀꯜꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤꯕ ꯉꯁꯤ ꯅꯤꯇꯤ ꯑꯌꯣꯒꯀꯤ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛꯄ ꯏꯁꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯟꯀ꯭ꯂꯦꯞꯇ ꯁꯔꯨꯛ ꯌꯥꯔꯨꯅꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯋꯥꯐꯝꯁꯨ ꯊꯝꯂꯒꯅꯤ ꯍꯥꯏꯈꯤ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 32ꯗꯒꯤ ꯍꯧꯔꯒ ꯑꯣꯒꯁต์ 6 ꯐꯥꯎꯕ ꯐꯪꯒꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤꯖꯧ MLA 10 ꯁꯔꯨꯛ ꯌꯥꯅꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯅꯤꯔꯛꯇ ꯀꯨꯀꯤ MLA 10 ꯑꯁꯤ ꯁꯔꯨꯛ ꯌꯥꯈꯤꯗꯕꯅꯤ MLA 10 ꯑꯁꯤ ꯔꯨलिꯡ BJPꯒꯤ MLA 9 ꯀꯨꯀꯤ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁꯀꯤ MLA 2 ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯁ MLA ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ